Manipur Legislative Assembly gi ngasagi mifamda khanakibada demand wise discussion medical health and family welfare services ki makhada Paikhaliba Chief Minister gi Haksel gi tengbang amasung Ayushman Bharat ki makhada layengbada aranba mayam ama Toure Haina Congress ki MLA Kangujam Ranjit na House the Sabak Phakhre Health Insurance Scheme ga mari lainaba wafamda kat motion thamladuna MLA Kangujam Ranjit na haikibada Lanai gi hospital singda Cmht gi makhada impanel tauge haiba tarakadi hana Memorandum of Understanding MOU ama khuyek pinahalli MOU atuda tongan ba laina singda sangadaba Senfam hana leptho I amasung laingangna Senfam asuk yamna layengbada sangani haina pariba duga anaba du fadriba fawba layengani haibasini adubu ngaklibadi anaba ma layengba loiraba matamda lupa lising yangkai ka mga sangi haina bil puthoraki aduga hariba Senfam masagi manungda Cmht katage lupa lising taragamari sizinaba yagani lemhauriba lupa lising nifuga mathoy adu thiyu haina namduna thihalle Masimag MOU gi wangmadani anabado apiba Senfam kharaduna fananaba layengba fawbagini haina yakraba atopa sel puthokhanba haibasi sungyamag yade masi adumak sanabi oire Cmht gi Senfam lut Toure haina maral sirduna MLA Kangujam Ranjit na haikibada sab manaba company na saba sab manaba ML gi syringe Jenims Rims amasung Siza Hospital da thagalakpa hidak laikibagi mamal ama fawba manadre khara amadana lupa yangkai ga mathoy aduga khara amadana lupa kuntraga tarok aduga khara amadana lupa kun ga mga laure masimag lut Toure haiba takpani patient party amagi maming pallatuna MLA Kangujam Ranjit na haikibada hospital da numit taraga mathoy ni layeng badu da syringe sani ga yangkai rom sizinaki aduga mamalsu yamna wangki haibadi lupa lising taraga taruk taramki syringe laibada lupa lising taraga taruk tarambasisu asumba taudrabra haibagi wahangamani masigisu matakta Cmht gi card ningthina salaihanba yanaba Manipur government na Medi Assist kauba agency ma sahiyama laingangna lupa crore ga subna humpuga taraga mga piduna nekhi sahiya humkhaki oina nekhibado adumak sangdokpaga loinana ningthina thabak tawkhide achumaran thidokna ba masung sairak piba yanaba house committee ma semse aduga selamata puraktana layengba yaba scheme amagi makhada anabagi imungdagi lupa ama foba loba yaroi haina CM na house da laukthokpiyo wafa mayamadu taraba matungda CM na scheme masagi matangda departmental inquiry ama tauge rule gi wangmada hospital singda anaba singdagi lupa ama foba lohalloi karamba makalgi inquiry tausige haibado hayeng ayok pung nipanda amukta unasi haraga kat mosan nadu handokhanki